Virat Kohli ki matang da marwai bi information kharadang video asibu sembiu haituna yamna kana haira kreduna sem dangam Virat Kohli 5th November 1988 da popani Delhi machani Indian National Cricket Team ki captain ni masigi magda Delhi domestic cricket yauraki ming leraki aduga Indian Premier League the Royal Challenger Bangalore gi oina sanai aphoba right handed batsman ni cricket world critics karana di hai Kohli limited over karki oida chiraba tanja da amna fajana sanaba player ni 2013 dagi 2022 gi manungda India cricket team di captain oidra 213 plays anai ngamba play ngami successful captain amani mahak 2017 da Virat Kohli Anushka Shetty Bollywood heroine asika punsi leipun oiki Virat Kohli da test match da debut tokibadi 2011 dani aduga 2013 Europe podadi ICC ranking da ODI batsman oina first ranking da laki mahak 2014 amadi 2016 da man of the tournament thangna pangki masi ICC World Cup 2020 dani masigaloina na Virat Kohli ki record amusale madudi 23,000 international run yang na loki bagini Kohli ki cricket career da pangkiba award masing amkre madugi marung da moroi basing di Sir Garfield Sobers Trophy 2011 2017 amasung 18 da ICC Test Player of the Year 2018, ICC ODI Player of the Year 2012, 17, 18, Wisdom Leading Cricket in the World 2016, 17, Asiam Kre, National Level the Haraga Arjuna Award, Padma Shri Rajiv Gandhi Khel Ratna Asinaching Basupankre 2016, the ESPN na World Gi Afawba Athlete Amagi Mingtol Supiki, Forbes Amadi Time Magazine na Mabu rank taukraba sanaroi amani Virat Kohli ase Punjabi ni magi father lawyer ni manau ki ming Vikas kawi aduga machala magalai babna kawi Kohli school tamlingai degi hauna cricket hairak labani satra oina run fajana loba phibam tabo bada select to ki bani West Delhi Cricket Academy na 1998 tane mabu tambirak po jadugi ming Rajkumar Sharma kawi youth career da hairaga Delhi under 15 ki oiraga 2002-2003 phauba Poli Umriga Trophy sanaki 2004 Europe dadi Delhi under 17 ta abuk mahak changba phangkre aduga 2003 dagi 2004 phauba PJ Marchand Trophy da saruk yaki 2006 Europe da Delhi versus Tamil Nadu sanabada Kohli na debut tauki matamachida magi mapa leikide 2006 da Kohli bu India under 19 da select away madagi England under 19 the test series ama sanaba chatki matam da magi test the average score 85 lerame Kohli na under 19 da sanringai Pakistan Sri Lanka Bangladesh sinachingba tour toki sanaki 2008 Europe da India under 19 World Cup Malaysia da sanaki amasung matam da mana captain oina puki man of the match oiki semi final yona karaki 2008 Kohli Indian ODI squad ta select tokre aduga ahan boina Sri Lanka tour chatki matam da Sachin Tendulkar Sehwag khoi yamna kana sanari Sri Lanka series ado India no thoiraki bani asumna Kohli na ngasi phawba cricket ki jagat mathang mai pak na lakhiduna captain oina pui mahak ase one day test series sing masing leiba maming leikraba performance kaya taukre IPL da su Kohli ki ming yamda lei Virat Kohli yam angang ni hojik phawda around 33 and a half years ta phari hojik phawda test match chamba kama sanare ODI 260 play sanare aduga T20 I 97 match sanakre Virat Kohli amadi Anushka Shetty makoini ki partnership asibu punna Biruska haina mayam na kawi December 2017 lohong bani makoini se Bhamika Koba Machanu PM ka phangjakre cricketer oirabasu Kohli football de yamna khoijangi ma football de yamna thawayau mini magi charity foundation amagasu lai Virat Kohli foundation kawi awa anake agi mateng pangli social media da thawayau wi mag Instagram da yamna phaw mini magi follower 150 million ni so thanks for watching.